हौजिक अहानबदा मरु ओइबा पाव पिजरी इंडो म्यांमार ngamkhaida border fencing gi matangda chayetnaba leiriba asi athubada aroiba waroisin ama puraknanaba Manipur government amadi center na mideng changbiu haina UCM gi president Joy Chandra Konthaujamna appeal tawkhre Chahi asigi National Eligibility cum Entrance Test Super Specialty NEET SS Super Specialty Examination asi hanagi leizaba mawongda adumak pangthoklagani haina center na Supreme Court ta khanghankhre Amadi Assam Rifles na Manipur da ain kaina changsilakpa Myanmar macha kunmari fagatpa ngamkhre Miraibak macha pusilakpada chenaba mioi marisu fare Miyamna government na piba COVID-19 gi SOP sing ningthi nangak na chatuna chathokpa matamda mask upiba sanitizer sizinaba khutsa seng na toina hambiba amasung foot taruk ki distance ngak na chatpa haiba channa kanglon sing asi tunginduna COVID-19 dagi ngakthok minasi loinana chahi 19 gi mathakta leiba mioi singna COVID-19 vaccine soidana kapthok piyu Hauzik pau sandokna pizari United Committee Manipur UCM na sinduna langban thagi haitha leithabagi aroiba thauram ngasi Imphal gi Krekrupata leiba The Great June Uprising Memorial Complex ta pangthokre thauram asi imalaiba ki ngamkhai kannanabagi khongjangda thawaina pontha pikhraba athoba 19 gi mafamda haikat leikat tamba oina pangthokpani United Committee Manipur gi President Joy Chandra Konthaujamna thauram aduda haiki Athoba singi yatafam oiriba mafam asida hailei amadi cheng thoiding katuna ikai khumnaba uchari Government of India na NSCM ayenga khutyek taunaba ceasefire agreement da without territorial limit haiba wahi hapchinduna inglising aniga amagi July 19 ta lauthokhiba aduna matamdugi Naharol Singh da khoisaunaba pokhanki amadi June uprising lakhibani haina mahakna ningsingki Hauzik Indo Myanmar ngamkhaida border fencing gi matangda chayetnaba leiriba asi athubada aroiba waroisin ama puraknanaba mari leinaba Manipur government amadi center na mideng changbiu haina UCM gi president Joy Chandra Konthaujamna appeal tawki mahakna haiki Hauzik ngamkhaida khariba sambal asi security gira natraga karamba makhalgi sambalno haibasi chamamnaba pokhalle karigumba hiram asida Athuba matamda midyeng changbidrabadi mairikpidagi maizaubi oirakani haina mahakna cheksinwa thamki Chahi asigi National Eligibility cum Entrance Test Super Specialty NEET SS Super Specialty Examination asi hanegi leizaba mawongda adumak pangthoklagani loinana modified exam pattern adu academic year Englishing aniga kunithoi kulhumdoi dagi chanaba hogani haina ngasi center na Supreme Court ta khanghankhre loinana Supreme Court na court asida leiba mari leinaba proceedings pumnamak close tawki center na hanagi pattern da examination asi pangthoknanaba tha anigi matam piba pambaga loinana hokhiba ningthokabada center na affidavit amada National Eligibility cum Entrance Test Super Specialty NEET SS Englishing aniga kunmathoi asi tha ani yaithokle haina Supreme Court ta khanghankhibani Assam Rifles na Manipur da ain kaina changsilakpa Myanmar macha kunmari fagatpa ngamkhre Myanmar macha kunmari aduda nupi 13 nupa 8 loinana angang ahum yauri Assam Rifles na PBCP Khudeng thabida makhoibu fagatpa ngamkhibani haina pau asina hairi faraba sing aduna more police ta phongdok pa matung inna makhoi more dagi Churachandpur tamna lakpani hairi more da leiba Daniela Venta Lowa kauba mioi amana lamjingduna Myanmar macha sing adu eco van ahum da haptuna purambani gari driver sing adu thangkhochon sithau Lamkholai amasung Monthang kawi Faraba Myanmar macha kunmari adugi marakta kunma thoidi Aadhar card pai hairi
इंडिया की मचा मरी अदु यावना मखोई मोरे पुलिस स्टेशन दा खुसिनखरे हौजिक अटेन ब्रेक अमा लौमिनसी ओकेजन सिंगिदमक्ता मखल कियागी केक हाइबदी फोटो केक लेयर केक ब्रंच केक बार्बी केक फ्रूट टॉपिंग केक कपकेक सिना चिंगबा फंगबिगनी अमदी अदोंगी अपाम मोंगदा केक कस्टमाइज तौबगी खुदोंग चाबसु पिसरी खुदोंग चाबसिंग असि लौबिनबगिदमक्ता लेंसिंग बिरउ अखोयगी एड्रेस NG College Road near Nauramtong. Phone number 9864112972. अखोयगी ऑनलाइन पार्टनर फूड वाईफाई अमसुंग फूड वेब तगिसु ऑर्डर तौबीबा यागनी ब्रेक की मतुंगदा तरामना ओक्चरी वर्ल्ड टीचर्स डे की थौरम मणिपुर की ओइनसु ngasi इम्फालदा पैलेस कंपाउंड दा लैबा मणिपुर स्टेट फिल्म डेवलपमेंट सोसाइटी MSFDS दा पांगथोखरे थौरम अदुदा एजुकेशन SB की एडिशनल डायरेक्टर बिश्वेश्वर खुमुकचम MCS एजुकेशन S की डायरेक्टर L नंदकुमार सिंह IAS एजुकेशन S की कमिश्नर M हरे कृष्णा IAS अमसुंग एडिशनल डायरेक्टर साइमेंथांग लेंथांग MCS ना सरुक याखी थौरम अदुदा प्राइमरी अमदी ग्रेजुएट की ओजासिंग ऑफिसर अमदी सपोर्टिंग स्टाफ पुन्ना चामरी तरामना ओकपगा लोइनना अवार्ड खुसिनदुना इकाई खुमनखी फेसबुक का यूट्यूब का पाइदब लेरगसु मोबाइल दुम पाइनबनिना मोबाइल की लाइरिक एजना एप अमा सेम अदु एप तुदसु खोइना अपलोड तौसा होजिक फाउबदा अखोई यूट्यूब चैनल से अपलोड तौबा वीडियो मयाम सिंजे सब्सक्राइबर जाय पुन्ना 57400 सुरे अदुगा होजिक से अखोइना अपलोड तौबा वीडियो सिना 1004 सुरे सिलोइना यावरे क्लास 1 देना 12 फॉर्म कैटेगराइज तौबा मरी असिदा इंडिया दा मियोई लिसिंग तराग निपान चानिपान गा कुंथ्रागा हुमदोई नौना कोविड-19 पॉजिटिव ओइख्रे मसी थारगा केस लॉट मसिंग क्रोर अहुम लाख कुंथ्रागा निपान लिसिंग हुफु तरागा माथोइगा चानिपान गा मरिफु माथोई यौरे लोइनना एक्टिव केस लाख अनि लिसिंग निफुगा तरुका चत्रुका मरिफु तरेता हंथख्रे मियोई चनीगा मरिफु सीखी लोइनना सीखीबा पुनबा मसिंग लाख मरी लिसिंग निफुगा मापनगा चामंगागा कुंथ्रागा निपान सूरे हाइना यूनियन हेल्थ मिनिस्ट्री की पाव अमना फोंगदोख्रे मणिपुर की ममिंग लैरबा साइक्लिस्ट रोहन फिलेम की लमजिंग लमताक मखादा ngasi इम्फाल ईस्ट की मनुंग चन्ना लैबा थोंगजू असेंबली कंस्टिट्युएंसी दा साइकिल रैली अमा पांगथोख्रे फ्री एंड फेयर इलेक्शन हाइबा हिरमदा पांगथोकपा साइकिल रैली अदुदा सोशल वर्कर सेराम अनिकेनसु सरुक याखी रोंगमई नागा काउंसिल मणिपुर लोंगमई इंग लिसिंग अनिगा कुनमाथोई कुनमरीगी थौपुबसिंग खनबगी थौरम अमा ngasi लोंगमई बाजारदा लैबा काउंसिल असिगी हेड ऑफिस दा पांगथोखरे दाइगोंग कोनमाइना चेयरमैन ग्रेसन पानमैना सेक्रेटरी लोइना अबवान दांगमैना वाइस प्रेसिडेंट ओइना खनखी थौपुबसिंग खनबगी थौरम अदुदा रोंगमई नागा काउंसिल मणिपुर रोंगमई नागा लुआ फुआन मणिपुर की लुचिंगबा सिंह अमदी खुनगी लुचिंगबा The NDA government of Manipur is working with full dedication to fulfill PM Modi's mission to bring clean water to every rural household in the country. CM N. Biren Singh has already announced that potable water would reach all households in rural Manipur by 2022. How ambitious this task is can be gauged from the fact that when the National Jal Jeevan Mission was launched on August 15, 2019, only 5.74% rural households in Manipur had tap water connections. This meant that out of 451,566 such households, only 25,920 had functional household tap connection. But in just 2 years, that number has grown to 2,35,628. That is from 5.74% to 52.18%.
284 villages and 255 panchayats have already achieved 100% FHTC status. Such has been the seriousness of the government that 2 remote villages close to the Myanmar border, Khangbarol and Khengjoy, have also been provided full regular water supply. These villages were once severely infected with insurgency, but now all 155 families there have tap water supply. Despite the massive COVID-19 outbreak slowing down the progress, CM N. Biren Singh is determined to provide every household potable water supply by next year. As PM Modi aims to bring clean water to every home in the country by 2024, CM Singh is ensuring Manipur is at the forefront of this mission. Breaking matungda taram okchari Rongmai Naga Council Manipur Longmai Longrian gi Inglising aniga kunmathoi kunmarigi thaupuba sing khanbagi thauram ama ngasi Longmai Bazar da leiba council asigi head office ta pangthokre Daigong Gongmaina chairman Grayson Pamaina secretary loinana Abon Dangmaina vice chairman oina khanki thaupuba sing khanbagi thauram aduda Rongmai Naga Council Manipur Rongmai Naga Luphuan Manipur gi luchingba sing amadi khungi luchingba amadi khunja singna saruk yakhi Yumda sizinaba LPG cylinder gi mamal lupa taramanga hengatkhre Delhi da kg taramariga dasmik anigi non subsidized cylinder amagi mamal lupa chanipanga marifu taramapanga paisa yankhai yaure kg mangagi cylinder amagi mamal hojik lupa chamanga ga subna ani yauragani Hairiba nauna lepa mamal asi kudaktagi chanaba hore hairi thaugi mamal wangkhalakpadagi LPG cylinder gi mamal su hengalakpani Metro singda nongmakhak kalaga petrol amasung diesel gi mamal su hengatkhre Delhi da petrol gi mamal paisa kunmanga hengatkhre hauzik liter da lupa chamaga ani paisa humfumanga pire diesel su paisa kuntra hengalaktuna liter da lupa marifutara ga paisa humfutaraga taret pire hauzik aroibada maruoiba pau amukhanna Indo-Myanmar ngamkhaida border fencing gi matangda chayetnaba lairiba asi athubada aroiba waroisin ama puraknanaba Manipur government amadi center na mideng changbiu haina UCM gi president Joy Chandra Konthaujamna appeal tawkhre Chahi asigi National Eligibility Cum Entrance Test Super Specialty NEET SS Super Specialty Examination asi hanagi leizaba mawongda adumak pangthoklagani haina center na Supreme Court ta khanghankhre Amadi Assam Rifles na Manipur da ain kaina changsilakpa Myanmar macha kunmari fagatpa ngamkhre Miraibag macha pusilakpada chenaba mioi mari su fare Poni TV na pizaba nung tilgi pau matang asida loisinjare